ꯈꯨꯔꯨꯝꯖꯔꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯁciatica ꯅꯥꯕ ꯑꯃꯗꯤ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯒꯤ ꯍꯛꯆꯥꯡ ꯄꯥꯊꯅꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯍꯥꯟꯕ ꯄ꯭ꯔꯦꯛꯇꯤꯁꯇ ꯁꯦꯇꯨ ꯕꯟꯗ ꯑꯥꯁꯅ ꯂꯨꯖꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯈꯣꯡ ꯑꯅꯤ ꯀꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯈꯨꯠꯁꯤꯅ ꯍꯛꯆꯥꯡꯒꯤ ꯁꯥꯏꯗꯇ ꯊꯝꯕꯤꯔꯣ ꯇꯞꯅ ꯅꯤꯡ ꯑꯃꯗꯤ ꯌꯥꯡꯂꯦꯟꯁꯤ ꯃꯊꯛꯇ ꯉꯝꯃꯤꯈꯩ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯃꯈꯥꯗ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯑꯃꯨꯛ ꯃꯈꯥꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯤ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯃꯁꯤꯡꯁꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯃꯨꯛꯇꯗ ꯔꯥꯎꯟꯁꯤ 50 ꯆꯥꯝꯃ ꯇꯧꯗꯕ ꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯔꯥꯎꯟ 5ꯗꯒꯤ ꯍꯧꯕ ꯌꯥꯏ 10 ꯍꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯑꯅꯤꯅꯤ ꯍꯥꯞꯀꯠꯂꯒ ꯏꯁꯥꯅ ꯉꯝꯒꯗꯕ ꯃꯁꯤꯡꯗꯨ ꯐꯥꯎꯗꯪ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤ 3ꯂꯛ ꯇꯧꯕ ꯌꯥꯏ ꯑꯌꯨꯛ ꯑꯃ ꯅꯨꯡꯊꯤꯜ ꯑꯃ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯗꯨ ꯁꯥꯖꯦꯜ ꯑꯃꯃꯝ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯥꯖꯦꯜ ꯑꯃꯨꯛ ꯇꯧꯔꯁꯤ ꯃꯊꯪꯒꯤꯁꯤꯅ ꯁꯤꯡꯒꯜ ꯂꯦగ్ ꯁꯥꯏꯀ꯭ꯂꯤꯡ ꯑꯁꯤꯅ ꯄꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯐꯩꯒꯟ ꯅꯤꯡ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯨꯠꯀꯤ ꯄꯣꯖꯤꯁꯟꯁꯤ ꯁꯨꯃꯥꯏꯅ ꯈꯨꯕꯥꯛꯁꯦ ꯎꯞꯄꯒ ꯅꯤꯡꯒꯤ ꯃꯈꯥꯗ ꯊꯝꯕ ꯌꯥꯏ ꯁꯤꯅ ꯈ꯭ꯋꯥꯡꯗ ꯈꯤꯇꯪ ꯁꯄꯣꯔꯠ ꯐꯪꯒꯅꯤ ꯈꯨꯠꯁꯥꯁꯤꯡꯁꯤ ꯏꯟꯇꯔꯂꯣꯛ ꯇꯧꯔꯒ ꯀꯣꯛꯀꯤ ꯃꯈꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯕꯥꯛꯁꯤ ꯎꯞꯄꯒ ꯍꯛꯆꯥꯡꯒꯤ ꯁꯥꯏꯗꯇ ꯊꯝꯕ ꯌꯥꯏ ꯈꯣꯡ ꯅꯥꯝꯃ ꯇꯤꯡꯊꯣꯛꯄꯤꯔꯛꯑꯣ ꯇꯞꯅ ꯈꯣꯡꯁꯦ ꯇꯤꯡꯅ ꯃꯈꯥꯗ ꯄꯨꯕꯤꯔꯛꯑꯣ ꯂꯩꯕꯥꯛ ꯊꯦꯡꯍꯟꯗꯅ ꯈꯨꯗꯒꯤ ꯀꯣꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯩꯒꯟꯁꯤ ꯄꯨꯛꯀ ꯅꯛꯅꯅ ꯁꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯀꯗꯕ ꯁꯤꯅ ꯗꯤꯔꯦꯛꯁꯟ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯥꯏꯀꯩ ꯑꯃꯗ ꯁꯨꯃꯥꯏꯅ ꯁꯥꯏꯀ꯭ꯂꯤꯡꯁꯤ ꯇꯞꯅ ꯔꯥꯎꯟ 5ꯗꯒꯤꯅ 10 ꯐꯥꯎꯕ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯗꯤꯔꯦꯛꯁꯟ ꯑꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥꯅ ꯄꯥꯝꯃꯒꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯔꯦꯛꯁꯟ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯟꯅ ꯇꯩꯅꯕ ꯁꯥꯏꯗ ꯑꯃꯨꯛ ꯇꯧꯔꯁꯤ ꯁꯤꯗꯁꯨ ꯌꯦꯡꯕꯤꯌꯨ ꯈꯣꯡꯁꯦ ꯇꯤꯡꯅ ꯃꯈꯥꯗ ꯂꯩꯕꯥꯛ ꯊꯦꯡꯍꯟꯗꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯑꯦ ꯈꯨ ꯀꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯐꯩꯒꯟꯁꯤ ꯌꯥꯔꯤꯃꯈꯩ ꯄꯨꯛꯀ ꯅꯛꯅꯅ ꯄꯨꯕꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯍꯥꯏꯕꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯁꯥꯏꯗꯇꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯁꯥꯏꯀ꯭ꯂꯤꯡ ꯔꯥꯎꯟ 5ꯗꯒꯤꯅ 10 ꯐꯥꯎꯕ ꯇꯧꯕꯤꯌꯨ ꯁꯥꯏꯗ ꯑꯃꯒꯤ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯁꯥꯏꯗꯀꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯃꯇꯝꯗ ꯈꯣꯡ ꯅꯥꯝꯃꯁꯤ ꯀꯣꯟꯁꯤꯜꯂꯒ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯏ ꯍꯥꯏꯕꯗꯤ ꯈꯣꯡ ꯅꯥꯝꯃ ꯀꯣꯟꯁꯤꯜꯂꯦ ꯑꯇꯣꯞꯄ ꯈꯣꯡꯁꯤ ꯃꯊꯛꯇ ꯍꯥꯏꯒꯠꯂꯒ ꯁꯨꯃꯥꯏꯅ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯏ ꯉꯝꯃꯒꯗꯤ ꯑꯇꯣꯞꯄ ꯈꯣꯡ ꯀꯣꯟꯁꯤꯜꯂꯤꯕꯁꯤ ꯇꯤꯡꯊꯣꯛꯑꯒ ꯇꯧꯔꯁꯨ ꯌꯥꯏ ꯁꯤꯗꯅ ꯈꯣꯡꯁꯤ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯈ꯭ꯋꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯖꯒꯥꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯈꯣꯡꯁꯤ ꯀꯣꯟꯁꯤꯜꯂꯒ ꯁꯥꯏꯀ꯭ꯂꯤꯡꯁꯤ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯈꯣꯡꯁꯤ ꯇꯤꯡꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯊꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗꯤ ꯇꯣ ꯇꯆꯤꯡ ꯈꯣꯡꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯈꯣꯡꯗꯣꯟꯅ ꯂꯩꯕꯥꯛꯇ ꯊꯦꯡꯒꯗꯕ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯐꯩꯒꯟꯁꯤ ꯄꯨꯛꯀ ꯌꯥꯔꯤꯃꯈꯩ ꯅꯛꯅꯅ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯈꯣꯡꯗꯣꯟ ꯈꯛꯇꯪ ꯈꯣꯡꯄꯥꯛ ꯅꯠꯇꯕ ꯂꯩꯕꯥꯛꯇ ꯊꯦꯡꯉꯒ ꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯤ ꯇꯧꯕꯤꯌꯨ ꯊꯨꯕ ꯇꯞꯄ ꯃꯁꯤꯗꯤ ꯏꯁꯥꯒꯤ ꯉꯝꯒꯗꯕ ꯆꯥꯡꯗꯨꯗ ꯌꯦꯡꯕꯤꯌꯨ ꯁꯥꯏꯗ ꯑꯃꯒꯤ ꯔꯥꯎꯟ 10 15 20 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯥꯏꯗꯀꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯁꯥꯖꯦꯜ ꯑꯁꯤꯅ ꯍꯤꯞ ꯖꯣꯏꯟꯠ ꯀꯣꯝꯊꯣꯛꯍꯜꯂꯤ ꯄꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯄꯥꯊꯍꯜꯂꯤ ꯅꯤꯡ ꯑꯃꯗꯤ ꯐꯩꯒꯟꯒꯤ ꯁꯔꯨꯛꯁꯨ ꯃꯌꯦꯡ ꯇꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯚꯦꯔꯤꯌꯦꯁꯟ ꯑꯃꯅ ꯑꯣꯜꯇꯔꯅꯦꯠꯂꯤ ꯈꯣꯡꯁꯤ ꯅꯥꯝꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯊꯨꯕ ꯇꯞꯄ ꯃꯁꯤꯡꯗꯤ ꯏꯁꯥꯒꯤ ꯉꯝꯒꯗꯕ ꯆꯥꯡꯗꯨꯗ ꯇꯧꯕꯤꯌꯨ ꯑꯣꯜꯇꯔꯅꯦꯠꯂꯤ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯡꯗ ꯈꯨꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯖꯒꯥꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯃꯃꯥꯡꯒꯤ ꯈꯣꯡ ꯅꯥꯝꯃ ꯈꯛꯇꯪ ꯇꯧꯕꯗꯨ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯑꯍꯨꯝꯁꯨꯕ ꯃꯈꯜꯗꯅ ꯈꯣꯡ ꯑꯅꯤꯁꯤ ꯄꯨꯟꯅ ꯍꯥꯏꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯡꯗꯣꯟꯅ ꯃꯈꯥꯗ ꯊꯦꯡꯕ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯈꯣꯡ ꯑꯅꯤꯅ ꯇꯧꯕꯁꯤꯗꯤ ꯄꯨꯛꯇ ꯐꯩꯒꯟꯗ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯡꯗ ꯄ꯭ꯔꯦꯁꯔꯁꯤ ꯈꯤꯇꯪ ꯂꯥꯛꯀꯅꯤ ꯁꯤꯗ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯃꯃꯥꯡꯒꯤ ꯁꯤꯡꯒꯜ ꯂꯦగ్ ꯅꯠꯇ꯭ꯔꯒ ꯑꯣꯜꯇꯔꯅꯦꯠ ꯂꯦగ్ ꯑꯅꯤꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯐꯖꯅ ꯇꯧꯕꯤꯌꯨ
ꯑꯗꯨꯒ ꯑꯍꯨꯝꯃꯛ ꯇꯧꯕ ꯉꯝꯕ ꯃꯤꯁꯤꯡꯅ ꯑꯍꯨꯝꯃꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯊꯨꯕ ꯇꯞꯄ ꯃꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯕꯤ ꯇꯥꯔꯦ꯫ ꯁꯤꯅ ꯇꯣ ꯇꯆꯤꯡꯒꯤ ꯃꯈꯜ ꯑꯍꯨꯝ꯫ ꯃꯊꯪꯗ ꯍꯤꯞ ꯔꯣꯇꯦꯁꯟ, ꯈꯣꯡ ꯅꯥꯝꯁꯤ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯣꯡꯁꯤ ꯍꯤꯞ ꯖꯣꯏꯟꯗꯒꯤ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯀ꯭ꯂꯣꯛꯋꯥꯏꯁ ꯗꯤꯔꯦꯛꯁꯟꯗ ꯔꯥꯎꯟ 5 ꯅꯠꯇ꯭ꯔꯒ 10, ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕ ꯗꯤꯔꯦꯛꯁꯟꯗꯁꯨ ꯔꯥꯎꯟ 5 ꯅꯠꯇ꯭ꯔꯒ 10꯫ ꯁꯤꯅ ꯍꯤꯞ ꯔꯣꯇꯦꯁꯟ꯫ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄ꯭ꯔꯦꯛꯇꯤꯁꯅꯤ꯫ ꯁꯤꯁꯨ ꯑꯩꯈꯣꯏ ꯍꯤꯞ ꯖꯣꯏꯟꯗ ꯑꯩꯈꯣꯏ ꯀꯣꯝꯊꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄ꯭ꯔꯦꯛꯇꯤꯁꯅꯤ꯫ ꯂꯣꯏꯅꯅ ꯈ꯭ꯋꯥꯡꯒꯤ ꯑꯦꯔꯤꯌꯥ, ꯄꯨꯛꯀꯤ ꯑꯦꯔꯤꯌꯥ, ꯐꯩꯒꯟ, ꯅꯤꯡ ꯖꯒꯥꯁꯤꯡ ꯑꯁꯤ ꯄꯥꯊꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤꯁꯨ ꯀ꯭ꯂꯣꯛꯋꯥꯏꯁ, ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯑꯅꯤꯃꯛ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯈꯣꯡ ꯑꯅꯤ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯒ ꯊꯥꯡꯒꯠꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯈꯨꯁꯤ ꯌꯥꯔꯤꯃꯈꯩ ꯐꯥꯛꯇꯣꯛꯄ, ꯍꯥꯏꯕꯗꯤ ꯐꯩꯒꯟꯒꯤ ꯁꯔꯨꯛꯁꯤ ꯌꯥꯔꯤꯃꯈꯩ ꯐꯥꯛꯇꯣꯛꯄ, ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯣꯖ ꯇꯧꯕ꯫ ꯑꯣꯄꯟ ꯇꯧꯔꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯣꯖ ꯇꯧꯔꯅꯤ꯫ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯩꯒꯟꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯁꯤ ꯄꯥꯊꯍꯟꯕ ꯑꯃꯗꯤ ꯐꯖꯕ ꯁꯦꯞ ꯑꯃ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯂꯣꯏꯅꯅ ꯌꯨꯔꯤꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯤꯡꯒꯤꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄ꯭ꯔꯦꯛꯇꯤꯁꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯃꯁꯥ ꯐꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ꯫ ꯔꯥꯎꯟ 10-20 ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯣꯡꯁꯦ ꯐꯥꯛꯇꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ꯫ ꯍꯦꯟꯅ ꯁ꯭ꯇꯔꯦꯆꯤꯡ ꯄꯥꯝꯃꯒꯅ ꯈꯨꯠ ꯑꯅꯤꯁꯤꯅ ꯈꯨꯁꯤ ꯄꯥꯏꯔꯒ ꯈꯤꯇꯪ ꯆꯤꯡꯊꯣꯛꯄꯤꯌꯨ꯫ ꯗꯦꯟ ꯔꯤꯂꯦꯛꯁ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗꯤ ꯀꯇꯤ ꯆꯥꯂꯟ ꯂꯨꯖꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ꯫ ꯈꯣꯡ ꯑꯅꯤ ꯄꯨꯟꯅ ꯊꯝꯕꯤꯌꯨ꯫ ꯈꯨꯠꯀꯤ ꯄꯣꯖꯤꯁꯟꯁꯤꯗꯤ ꯈꯨꯠꯁꯤ ꯂꯦꯡꯖꯨꯝꯒꯤ ꯃꯄꯥꯗ ꯇꯤꯡꯊꯣꯛꯑꯒ ꯈꯨꯕꯥꯛꯁꯤ ꯎꯞꯄꯒ ꯊꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯥ ꯏꯟꯇꯔꯂꯣꯛ ꯇꯧꯔꯒ ꯈꯨꯕꯥꯛꯁꯤ ꯀꯣꯛꯀꯤ ꯃꯈꯥꯗ ꯊꯝꯕ, ꯁꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯕꯥꯛꯁꯤ ꯄꯨꯛꯀꯤ ꯃꯊꯛꯇ ꯊꯝꯃꯒ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕ ꯌꯥꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯨꯕꯥꯛꯁꯤ ꯀꯣꯛꯀꯤ ꯃꯈꯥꯗ ꯊꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗ ꯈꯨꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯀꯣꯛꯁꯤꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯂꯩꯊꯣꯛꯄꯤꯌꯨ, ꯑꯣꯄꯣꯖꯤꯠ ꯁꯥꯏꯠ꯫ ꯗꯦꯟ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯩꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯀꯣꯛꯁꯤꯅ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠꯇ꯫ ꯁꯨꯃꯥꯏꯅ ꯈꯨ ꯑꯃꯗꯤ ꯀꯣꯛꯁꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠꯇ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯔꯒ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯔꯤꯄꯤꯇꯦꯗꯂꯤ 10 to 15, 15 to 20 rounds ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯇꯞꯄ ꯑꯃꯗꯤ ꯊꯨꯕ ꯁꯤꯗꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯗ ꯈꯨ ꯑꯅꯤꯁꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯍꯥꯏꯕꯗꯤ ꯈꯨꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯉꯝꯃꯒꯗꯤ, ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯁꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯕ, ꯉꯛꯂꯤꯗ ꯅꯨꯡꯉꯥꯏꯇꯕ, ꯃꯤꯠꯂꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯀꯣꯛꯁꯦ ꯆꯨꯝꯅ ꯊꯝꯕꯤꯔꯣ, ꯑꯗꯨꯒ ꯈꯨꯁꯤ ꯈꯛꯇꯪ ꯔꯥꯏꯠ ꯂꯦꯐ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯃꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯇꯧꯕ ꯌꯥꯏ꯫ ꯌꯥꯝꯅ ꯇꯧꯔꯤꯈꯩ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯕꯤꯒꯅꯨ꯫ ꯁꯤꯒꯤ ꯁꯥꯖꯦꯟꯁꯤꯅ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯡꯒꯤ ꯖꯒꯥꯁꯤ ꯀꯣꯝꯊꯣꯛꯍꯜꯂꯤ, ꯈ꯭ꯋꯥꯡꯒꯤ ꯃꯁꯜꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ, ꯑꯗꯨꯒ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨꯛꯁꯤ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯅ ꯍꯟꯗꯛꯃꯨꯛꯅ ꯈꯣꯡꯄꯥꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕꯤꯔꯣ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨ ꯑꯃꯗꯤ ꯀꯣꯛꯁꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠꯇ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯤꯗꯅ ꯈꯨ ꯑꯅꯤꯁꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯀ ꯅꯛꯅꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯊꯣꯛꯄ ꯃꯇꯝꯗ꯫ ꯇꯧꯕꯇꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁ꯭ꯇꯤꯐ ꯑꯣꯏꯕ ꯅꯥꯔꯒꯗꯤ ꯏꯁꯥꯅ ꯉꯝꯒꯗꯕ ꯆꯥꯡꯗꯨ ꯐꯥꯎꯗꯪ ꯂꯩꯊꯣꯛꯄꯤꯌꯨ꯫ ꯆꯞ ꯃꯥꯟꯅꯩ, ꯊꯨꯕ ꯑꯃꯗꯤ ꯇꯞꯄ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯉꯛꯇ, ꯀꯣꯛꯇ, ꯃꯤꯠꯂꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯣꯛ ꯑꯃꯗꯤ ꯉꯛꯁꯤ ꯆꯨꯝꯅ ꯊꯝꯃꯒ ꯈꯣꯡ ꯑꯃꯗꯤ ꯈꯨ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯤꯅ ꯀꯇꯤ ꯆꯥꯂꯟꯒꯤ ꯚꯦꯔꯤꯌꯦꯁꯟ ꯑꯅꯤ꯫ ꯚꯦꯔꯤꯌꯦꯁꯟ ꯍꯥꯏꯕꯗꯤ ꯃꯈꯜ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯅ ꯇꯧꯕ ꯉꯝꯕꯗꯨ ꯈꯜꯂꯒ ꯐꯖꯅ ꯇꯧꯕꯤꯌꯨ꯫ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 5 ꯅꯠꯇ꯭ꯔꯒ 10 ꯁꯕꯥꯁꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯈꯣꯡꯁꯤ ꯇꯤꯡꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯀꯣꯟꯁꯤꯜꯂꯒ ꯄꯣꯊꯥꯔꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤ ꯉꯝꯃꯒꯗꯤ ꯅꯣꯡꯃꯗ ꯄꯨꯛ ꯍꯥꯡꯉꯤꯉꯩꯗ 3ꯂꯛ ꯇꯧꯕ ꯌꯥꯏ, ꯑꯌꯨꯛ ꯑꯃ, ꯅꯨꯡꯊꯤꯜ ꯑꯃ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃ꯫ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛꯇꯪꯗꯤ ꯇꯧꯕꯤ ꯇꯥꯔꯦ꯫
ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯅ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯦꯛꯇꯤꯁꯇꯨꯗꯤ ꯅꯝꯐꯨꯗ ꯇꯧꯕꯤꯒꯅꯨ. 2 ꯅꯠꯇ꯭ꯔꯒ 3 ꯇꯧꯕ ꯉꯝꯕꯗꯨ ꯈꯜꯂꯒ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯨ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ.